इम्फाल इरिल तुरल की इमाई फ्लड लेवल की मखाद चेले मफम खर खक नतना अतई मिपाइनिंगाई ओइद्रे महिलोइसंग सिंग लागिबा तांग तरुक फाउबा मखा ताना सुदी थादोखरे वाटर रिसोर्स डिपार्टमेंट की फ्लड कंट्रोल रूम दगी ngasi numidang wairam pung manga faubada fangba report amagi matung inna Imphal Tural gi minuthong mapada oiriba Tural gi imai ase flood level gi makhada chele minuthong mapada Imphal Tural flood level gi chang ase sea level dagi meter 4.36.8 oigedabane adubu Tural ase gi imai ase flood level gi makhada sea level dagi meter 4.36.9 manga sino wangna chele Nakalamaromda Nambu Tural gi imai ase flood level gi mathakta chele Thong Nambol bi mapagi oina Tural asigi flood level ase sea level dagi meter 4.38.8 mangani hauzik Nambu Tural gi imai ase flood level gi mathakta sea level dagi meter 4.38.8 manga wangna chele Lilong thong mapada chenba Imphal Tural gi imai ase flood level gi mathakta sea level dagi meter 4.38 wangna chele Lilong thong mapada chenba Imphal Tural gi flood level high flood level ase sea level dagi meter 4.38.8 sino oiribane maragasida iril tural gi oinati tural asigi imai ase flood level gi makhada chele tural asigi flood level ase sea level dagi meter 4.38.8 oibada tural asigi imai ase hauzik sea level dagi meter 4.38 chele Nambo Tural gi oina di Tural asigi imai ase hauzik flood level gi mathakta chele Tural asigi oina flood level ase sea level dagi 4.38 oibada hauzik Tural asigi imai ase flood level gi mathakta sea level dagi meter 4.38 manga da chele Thaubal Tural gi oina de hauzik Tural asigi imai ase warning level gi makhada chele Tural asigi oina warning level ase sea level dagi meter 4.39 manga oibada hauzik Tural asigi imai ase meter 4.63 sino khaktamak oire maragasida Manipur river gi oina su hauzik Tural ase high flood level gi mathakta chele Tural asigi oina Ithai Veres mapagi oina high flood level ase sea level dagi meter 4.38 sino oibada hauzik Tural ase sea level dagi meter 4.38 sino da chele maragasida Veres asigi get manga mag meter 8 wangna hauzik hangdok le haina su paw sina makatari